Mayam Bohan Mamuta, movie explain Manipura, Taram Nokcheri. Mayam Nugasi Godoltam Jagadoriba, movie C Maminga. Kraven the Hunter. Movie C 2024 movie Aduna, movie C Wari Tendam Lijage, Natragadi copyright strike la which on some Sulady Bene. Movie C rating as a young Nauri Banida, Pazana di Pidri, the Hausi Pobi, Oinadi, IMDb 5.5. Rotten Tomatoes 56% like Pangi. Pari mayam the movie sigawari liba hawjaraklage aduga movie sigawari liba matamda karigumba soikibalan kibayabu tarakasu mayam na ngapigan haba wapam asi thamjari. Movie sig hawbagi sanda aikoin uba fangliba asi Russia da army kharana prisoner kyamarumbu gari amada podul jatpagi matang asi uba fangi. Prisoner sing adu mapam maduda mapanipan thokani haduna mapanipan thondra thamambani madudagidi mapam maduda prisoner ama wali haduna koiti tinarapku matam maduda sargei hanun banapa asi Mapam Mada, Leram Drahaduna, Kuti Tinare. Madagi Makunasum Tirapumata, the Mouse Mapam Madurilam Badagi, Karigum Mapam Sidan Nathandale Fataragadi, Wolf Sing Laktura, Nanguchatopi Krani Hadunari. Mato was of the Mahapuso, Gari to the Haptalatuna, Roshiagi, Jela to the Pudulaki. Markim Sing was in a Sergei Kawi Amsung, Aquina Mahapo, Kraven the Hunter had no Kanavani. Prisoner number 0864 Webani, Maramadra Mahakso Mapam Maduda, Maki Mapomazation at the Paiduna, Jela to Changai. Jela to the Changapu Matamada Mahana, Maki, Selmet Amakatinaki, Selmet Asi Sakarakai, Maramadana, Nang Mapomasida La Kiba Missing Asi, Liam the Hingna Taki de Epsin and Kang the Brightonary, Maduda. I didn't know whom neither Jane Credibly Haduna, Kraven Harake, Maduri Matagram no Hadun Hangai, Maduda, Kona Kankani Hadunari, Noel Pomatum the Mahaso, Makoiki, Open Jim Madura, Yochana Duralevini, Tanjal Mapomadura, Kundan Hilaki Amasung. Kraven the Masiki Mapomase, Quaking Haduna, Sakam Takana Hari. Mata Ududa, Kraven Suhamadi, Current to Haram Dabni, Tawitabu, Gunda Singer the Maki Barbel to Namtarapataki, Maki Barbelado, Makoini Yawiona, Kraven the Tankalaki, Amazon Mapomadu Tadaki, Adu Makoini Taptana Putaki, Moto Urubu Matamadura, Mapomadura Deriba, Jelly Warden Singer to Latuna, Kraven Mapomadu Pudnasaki, Adabo, Jelly Warden Singer today, Gunda Makona Highway in Misakamo, Maramaduna. Jelly Warden Singer Kraven Mahaki, Lifeum Mother Pudra Hanki. Madidi Mahamudra, gang leader than Harry, I said no happy Kangra, Maduda, Kraven Haraki, Nang in the Mixi, Samuel Koni Kawi Amsung, Nangna, Nangi Kulasing a do smuggling to Nanga Mipunkutimaka Kulasing a do Yentoladuna, me Kamrungi si Bagi Machago Helebani, Yam Pony Yamatan, Yam Kangin and Dutagri, Nang the Kanano Hadun Hangai, Madidi Kravena, I say Hunter Hadun Harry, Karino Hunter at the Hadun Harry. Why to tell Humatamda, Madudagidi? I did not quite compared to missing a say, hunt over me and Haduna, Kraven Harapayamatoda, Kano Hunter Harabasidi, Punga, the Gumbo, when you do Nanga, of whom Masida Lali was in a command river, Nang in the minute to Nakarino Hadunhangi, Maduragi means the Kraven Co Hadunari, Aduga Masiki Ming Taba Misi, Amuhan Hing Trabani Haduna, Mahana, Mapam Maduda, Taduna Ladiba, Kai Yimaya to Patuladuna, Samuel missing at the Hatoki, Amazon, Mar Chancellor. Samuel Busu Hatoki by the Wake, Madigi Mapama Duda Mahana, got terrible missing of the Somatati Gotri, Amazon Mahana Mapama Dudagi, I with the Jela Dudagi, Jatorna Bidamata, Pokto Pokto to Century, Mahakimasasi, Yamna, superhuman ability, Yauri, Maramudra, Magasi Yamna Kali, Jelapumatam the So, Sam and Jamaica Pachili, Amazon, Russian army singer Dramon and a couple of Pomatam the So, Mark Tai K. Madudagi Mahak, Jel Adudaginan Turaki, Jel Adudaginan Turkumatam Mahana, so much Chelapumatamada. Storm Mahaki Mamada Lapu Momad OK. Storm Maduda Chanting Kibadagi, I'm missing other Mahapu Uba Funkide. Storm Maduda, Lamuyam Lamon and Munayami Adabo, Lamuy to the Mahana Muni Chelubadagi, Lamuy to so Mahaki Marup Amagumna, Mapam Madri current to ham with the Chatke. Tanzas in Mahaki Mitkimacho, Hangamban Machu Wontore, Masina Talibase, Kraven Hariban Pasi, Achamanupana, they have a symmetry tali. Asum to the Mahana, Storm the Ginanthropomata Mapam Maduda, plain Namakam Lami. Plain to the Mahaki, Mamana Bimasu, Palo Dina, Mapung, I don't let a money. Motosu the Mazo, plain to the Kakakim, some jealousy Haduna, Maki Mamana to the Haki, Semion the come to Hore Haduna Harakumata, Semion DC Hore Haduna, Mark plain to Tonga Laki, Motosu Nakona Kamunam Libasi, Mark Mapam Sida Jella Laki Maramasi, Semion Bohana with the Laki when happens the Kangli. Madigi said number than a coin Ubafang Libasi. Nasagi prisoner 0I64 Haribasi, Kraven Hana Hatoladuna Mahaki Motseladuna. Gari Duda heavily prisoner to live Gari Duda, Mangsu Yokulatuna, prisoner Mea Markatuda, Jeladu Latuna, Semion Bohana with the plants in Kibani, Maramadunani, Haktang, prisoner Singadra, Mopalipan tolling him at the Maduda, Mount Sans Lokibani.
ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯕꯤꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯁꯤꯟ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯗꯦꯃꯤꯇ꯭ꯔꯤ ꯑꯁꯤ ꯍꯥꯏꯕꯗꯤ ꯁꯔꯒꯤ ꯑꯃꯁꯨꯡ ꯗꯦꯃꯤꯇ꯭ꯔꯤ ꯑꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯅꯤꯀꯣꯂꯥꯏ ꯀꯧꯏ ꯅꯤꯀꯣꯂꯥꯏ ꯑꯁꯤ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯒꯦꯡ ꯈꯨꯄꯨ ꯑꯆꯧꯕ ꯑꯃꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯃꯗꯒꯤꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯗꯨ ꯋꯥꯈꯜ ꯑꯃꯁꯨꯡ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯔꯤꯕꯅꯤ ꯃꯗꯒꯤꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯃꯥ ꯄꯣꯂꯣꯏꯕ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕꯗꯤ ꯄꯣꯂꯣꯏꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯗꯤ ꯆꯠꯂꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯗꯥꯟꯕ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥꯅꯤꯌꯥꯗ ꯁꯥꯗꯥꯟꯕ ꯆꯠꯇꯣꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯁꯥ ꯑꯃ ꯊꯣꯛꯂꯦꯅ ꯍꯥꯏ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯀꯣꯂꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯒꯤ ꯃꯆꯤꯕꯨ ꯑꯣꯏꯔꯣ ꯃꯑꯣꯟꯕꯨ ꯑꯣꯏꯔꯣ ꯑꯃꯁꯨꯡ ꯁꯥꯒꯤ ꯀꯥꯟꯅꯕ ꯄꯣꯠꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯃꯒꯜ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯂꯤꯞꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯃꯕꯣꯛ ꯑꯃꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯦꯔꯣꯠ ꯀꯥꯔꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯅꯪꯒꯤ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯗꯨ ꯃꯔꯤ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯗꯨ ꯃꯔꯤ ꯈꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯂꯥꯏꯐꯥꯎ ꯈꯔ ꯐꯥꯎꯔꯛꯏ ꯐꯥꯎꯔꯛꯂꯤꯕ ꯂꯥꯏꯐꯥꯎ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯂꯛꯀꯅꯤ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯅꯁꯥ ꯌꯥꯝꯅ ꯀꯟꯗꯕ ꯌꯥꯔꯣꯏ ꯅꯁꯥ ꯌꯥꯝꯅ ꯀꯜꯂꯛꯀꯅꯤ ꯇꯟꯖꯥꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯃ ꯄꯤꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯅꯪꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯌꯥꯃꯔꯨꯝ ꯁꯣꯛꯄ ꯇꯥꯔꯒꯁꯨ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯤꯜ ꯇꯧꯁꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯏꯁꯤꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯁꯨ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯕꯣꯛꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯈꯤ ꯑꯃꯁꯨꯡ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯕꯣꯛ ꯑꯁꯤ ꯃꯥꯏꯕꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯛꯇꯤ ꯈꯔꯁꯨ ꯌꯥꯎꯔꯤ ꯀꯂꯤꯞꯁꯣꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯕꯣꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯖꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯤꯗꯨꯁꯨ ꯃꯕꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯤꯀꯣꯂꯥꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯁꯔꯒꯤ ꯑꯃꯁꯨꯡ ꯗ꯭ꯔꯤꯃꯤꯇ꯭ꯔꯤꯕꯨ ꯁꯥꯗꯥꯟꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯖꯤ ꯃꯥꯟꯕ ꯁꯥ ꯑꯃꯕꯨ ꯍꯥꯠꯈꯤ ꯁꯖꯤ ꯃꯥꯟꯕ ꯁꯥ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯁꯥꯗꯥꯟꯕꯁꯤ ꯑꯁꯨꯝꯅ ꯁꯥꯗꯥꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯊꯧꯅꯥ ꯐꯅ ꯀꯤꯗꯅ ꯁꯥꯗꯥꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯑꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯤ ꯃꯍꯥꯛꯅ ꯃꯁꯥ ꯁꯣꯜꯂꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯗꯥꯟꯕ ꯄꯨꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯥꯗꯥꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯈꯔ ꯁꯣꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯦꯂꯦꯛꯁꯤ ꯁꯤꯁꯇꯦꯕꯤꯁ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯁꯣꯔ ꯐꯨꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯤꯀꯣꯂꯥꯏ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯣꯂꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏ ꯁꯥꯗꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯅꯤꯀꯣꯂꯥꯏꯅ ꯃꯍꯥꯛꯄꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯂꯤꯁꯥꯟꯗ꯭ꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯥꯗꯥꯟꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯔꯒꯤ ꯑꯃꯁꯨꯡ ꯗꯤꯃꯤꯇ꯭ꯔꯤꯅ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯍꯧꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯣꯡꯁꯥ ꯑꯃ ꯂꯥꯛꯈꯤ ꯅꯣꯡꯁꯥ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯔꯒꯤꯅ ꯅꯣꯡꯃꯩ ꯊꯥꯡꯒꯠꯇꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯔꯒꯤꯕꯨ ꯂꯥꯛꯈꯤ ꯃꯄꯥꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯍꯨꯝꯂꯛ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯑꯗꯨꯅ ꯁꯔꯒꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯂꯤꯞꯁꯣꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯖꯪꯒꯜꯒꯤ ꯁꯐꯥꯔꯤ ꯑꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯀꯣꯏꯕ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤ ꯈꯥꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯂꯤꯞꯁꯣꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯗꯧꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕꯁꯤ ꯁꯔꯒꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯁꯥꯅ ꯆꯦꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯁꯤ ꯎꯈꯤ ꯅꯣꯡꯁꯥꯒꯤ ꯃꯁꯥꯗ ꯄꯥꯜꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯔꯒꯤꯒꯤ ꯃꯁꯥꯗ ꯇꯨꯞ ꯇꯥꯈꯤ ꯑꯃꯁꯨꯡ ꯁꯔꯒꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯔꯒꯤꯕꯨ ꯀꯂꯤꯞꯁꯣꯅ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯕꯣꯛꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯁꯔꯒꯤꯗ ꯄꯤꯊꯛꯈꯤ ꯁꯔꯒꯤꯗ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯁꯔꯒꯤꯁꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤ ꯀꯂꯤꯞꯁꯣꯅ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯗꯨ ꯁꯔꯒꯤꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜ ꯍꯦꯂꯤꯀꯣꯞꯇꯔ ꯀꯧꯔꯗꯨꯅ ꯁꯔꯒꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯔꯒꯤꯕꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯤꯈꯤ ꯃꯍꯥꯛ ꯃꯤꯅꯤꯠ 3 ꯃꯨꯛꯇꯤ ꯇꯨꯃꯤꯟꯅ ꯁꯤꯗꯨꯅ ꯂꯩꯈꯤꯕꯅꯤ
ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯤꯠ 3ꯒꯤ ꯃꯇꯨꯡꯗ ꯃꯥ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯋꯥꯔꯗ ꯑꯗꯨꯗ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯁꯔꯒꯤꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯅꯠꯇꯦ, ꯅꯪ ꯑꯁꯤ ꯑꯉꯛꯄ ꯁꯛꯇꯤ ꯑꯃꯅ ꯀꯟꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯇꯦꯁ ꯈꯔ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯌꯨꯝꯗ ꯄꯨꯔꯒꯦ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯄꯨꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛꯅ ꯁꯥ ꯉꯥꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯇꯥꯏꯞꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯏꯊꯤꯜ ꯈꯔ ꯐꯥꯎꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯅ ꯏꯔꯝꯕ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯅꯪꯗꯤ ꯅꯄꯥꯗꯧꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯔꯒꯤꯕꯨ ꯃꯄꯥꯅ ꯀꯧꯊꯔꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯜ ꯁꯥꯗꯨꯅ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯅꯪꯅ ꯆꯂꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯂꯣꯡꯁꯥꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯦꯕꯟꯗꯤ ꯁꯥ ꯉꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯅ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯥ ꯑꯁꯤꯅ ꯅꯪ ꯑꯣꯏꯅ ꯍꯥꯠꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯗꯨꯅ ꯑꯍꯤꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯍꯧꯗꯣꯡ ꯑꯃꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯑꯗꯨꯒꯨꯝꯅ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯣꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯊꯦꯡꯅꯈꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯊꯝꯃꯝꯕ ꯔꯁꯤꯌꯥꯒꯤ ꯖꯒꯥ ꯑꯗꯨꯗ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯄꯨꯡꯑꯣꯟ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯁꯤꯌꯥ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯖꯍꯥꯖ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯔꯁꯤꯌꯥ ꯇꯝꯅ ꯆꯠꯈꯤ꯫ ꯔꯁꯤꯌꯥꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯀꯌꯥꯃꯔꯨꯝ ꯍꯥꯏꯕꯗꯤ ꯁꯟꯗꯪ ꯃꯥꯟꯕ ꯁꯥ ꯀꯌꯥꯃꯔꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯟꯗꯪ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯑꯇꯣꯞꯄ ꯁꯟꯗꯪ ꯀꯌꯥꯅ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯛꯀꯗꯕꯁꯤꯡ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯈꯤ, ꯑꯃꯁꯨꯡ ꯁꯟꯗꯪꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯑꯣꯏꯈꯤ, ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥꯗꯥꯟꯕꯒꯤ ꯇꯦꯛꯅꯤꯛ ꯀꯌꯥ ꯇꯝꯕ ꯍꯧꯈꯤ, ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯄꯋꯥꯔ ꯑꯁꯤ ꯀꯌꯥꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯖꯩ꯫ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯀꯜꯂꯤ, ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯆꯣꯡꯕ ꯉꯝꯃꯤ, ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯨꯅ ꯀꯥꯕꯁꯨ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯁꯟꯗꯪꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯁꯤꯡ ꯑꯗꯨ ꯐꯛꯗꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯟꯗꯪꯁꯤꯡ ꯑꯗꯨ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕ ꯁꯟꯗꯪ ꯑꯗꯨꯁꯨ ꯁꯤꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯈꯤ꯫ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯉꯥ ꯑꯗꯨ ꯐꯥꯗꯨꯅ ꯍꯤꯡꯅ ꯆꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ, ꯑꯃꯁꯨꯡ ꯃꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯃꯄꯥꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯗꯨꯅ ꯃꯌꯥꯝꯕꯗ ꯂꯛꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯌꯥꯝꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯦꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯀꯌꯥ ꯑꯗꯨꯅ ꯄꯣꯏꯖꯟ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯀꯌꯥꯃꯔꯨꯝ ꯁꯦꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯈꯔ ꯇꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯟꯗꯪꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯁꯟꯗꯪꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗꯤ ꯍꯨꯟꯇꯣꯛꯑꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯝꯕꯤꯗꯨ ꯊꯠꯈꯤ, ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤꯅꯤ, ꯃꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯇꯧꯕꯇꯕꯨ ꯒꯦꯡꯁꯇꯔ ꯑꯣꯏꯔꯤꯕ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯈꯤꯗꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ
ꯃꯥꯁꯨ ꯒꯥꯔꯤꯗꯨꯒꯤ ꯃꯈꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯒ ꯃꯅꯤꯡꯂꯣꯝꯗ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯒꯦꯡ ꯈꯨꯄꯨꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯇꯥꯗꯨ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯇꯥꯈꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯗꯤ ꯖꯤꯞ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯈꯤ ꯀ꯭ꯔꯦꯕꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯒꯜꯒꯤ ꯃꯤꯠ ꯐꯥꯎꯕ ꯄꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯄꯣꯠ ꯐꯥꯎꯕ ꯎꯕ ꯐꯪꯕꯅꯤꯅ ꯒꯥꯔꯤꯒꯤ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯍꯧꯏ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯠꯆꯩ ꯑꯗꯨꯗꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯁꯔꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯕꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯣꯁꯕꯣ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯂꯤꯁ ꯑꯃ ꯄꯥꯏꯔꯝꯃꯤ ꯂꯤꯁ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯒꯦꯡꯁꯇꯔ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯐꯠꯇꯕ ꯃꯤ ꯀꯌꯥꯒꯤ ꯃꯃꯤꯡꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯌꯥꯎꯔꯝꯕꯗꯒꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯕꯣ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯀ꯭ꯔꯦꯕꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤ ꯊꯤꯔꯗꯨꯅ ꯍꯥꯏꯕꯗꯤ ꯃꯄꯥꯒꯨꯝꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤ ꯊꯤꯔꯗꯨꯅ ꯍꯥꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯝ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯀꯂꯤꯞꯁꯣꯁꯨ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯆꯥꯎꯔꯛꯂꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯐ꯭ꯌꯨꯅꯦꯔꯦꯜ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯐ꯭ꯌꯨꯅꯦꯔꯦꯜ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀ꯭ꯔꯦꯕꯟ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯗꯨ ꯃꯍꯥꯛꯅ ꯀꯂꯤꯞꯁꯣꯗ ꯁꯤꯟꯅꯈꯤ ꯀꯂꯤꯞꯁꯣꯁꯨ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯦꯕꯟ ꯑꯁꯤ ꯁꯔꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯥꯅ ꯆꯥꯒꯦ ꯇꯧꯔꯝꯕꯗꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯕꯟꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯇꯦꯔꯣꯠ ꯀꯥꯔꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥꯗꯨꯅ ꯃꯁꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯃꯤꯌꯣꯟ ꯑꯗꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯁꯤꯃꯤꯌꯣꯟꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯂꯤꯞꯁꯣꯒꯤ ꯃꯃꯥꯟꯅꯕꯤꯕꯨ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯕꯤꯈꯤꯕꯅꯤ ꯑꯃꯁꯨꯡ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯂꯤꯞꯁꯣꯗ ꯄꯥꯎ ꯑꯁꯤ ꯄꯨꯗꯨꯅ ꯀꯂꯤꯞꯁꯣꯒ ꯃꯍꯥꯛꯀ ꯃꯔꯨꯞ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯀꯂꯤꯞꯁꯣ ꯌꯥꯝꯅ ꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯃꯤꯌꯣꯟ ꯑꯁꯤ ꯖꯦꯜ ꯃꯅꯨꯡꯗ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯐꯪꯕ ꯉꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯂꯤꯞꯁꯣꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯁꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯟꯇꯔ ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯕꯟꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯒꯦꯡ ꯃꯥꯐꯤꯌꯥꯒꯤ ꯐꯠꯇꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯀ꯭ꯔꯦꯕꯟꯒ ꯎꯅꯈꯤ ꯃꯗꯨꯒꯤꯗꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯩꯒꯤ ꯃꯌꯥꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯐꯪ ꯄꯣꯠꯅ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯎꯀꯤꯜ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀ꯭ꯔꯦꯕꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯍꯥꯠꯈꯤꯕ ꯑꯗꯨ ꯅꯪ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩ ꯅꯨꯡꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯐꯠꯇꯕ ꯃꯤꯅꯤ ꯂꯣꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯇꯣꯛꯈꯤꯕꯅꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯀ꯭ꯔꯦꯕꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯁꯤ ꯇꯧꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯂꯤꯞꯁꯣꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯒꯦꯡꯁꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯃꯍꯥꯛꯀꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯃꯍꯥꯛꯀꯨꯝꯕ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯁꯨ ꯀꯨꯏꯔꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒ ꯃꯍꯥꯛꯀ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤ ꯂꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯗ ꯑꯩ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯂꯤꯞꯁꯣꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯍꯟꯇꯔ ꯑꯣꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯔꯦꯕꯟꯅ ꯍꯥꯏꯔꯛꯈꯤ ꯍꯟꯇꯔ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯄ꯭ꯔꯦꯁꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯃꯤꯡꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡ ꯀ꯭ꯔꯦꯕꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯦꯕꯟ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯈꯤꯕ ꯃꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯂꯤꯞꯁꯣꯅꯗꯤ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯅ ꯂꯧꯈꯤ ꯑꯃꯁꯨꯡ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯂꯤꯞꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯇꯔꯅꯤꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯀ꯭ꯔꯦꯕꯟꯅ ꯃꯉꯣꯟꯗ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯒꯤ ꯂꯤꯁ ꯑꯃ ꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯝꯇ ꯊꯤꯗꯣꯔꯛꯎ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯂꯤꯞꯁꯣꯅ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯂꯤꯁ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯀ꯭ꯔꯦꯕꯟꯗ ꯁꯤꯟꯅꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯍꯥꯠꯄ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯉꯤ AKA ꯔꯥꯏꯅꯣ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯅꯒꯟ ꯍꯤꯗꯥꯛ ꯑꯃ ꯌꯥꯟꯗꯨꯅ ꯂꯩ
ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯉꯣꯟꯗ ꯑꯗꯨꯝ 24 ꯑꯋꯥꯔ ꯀꯥꯞꯇꯨꯅ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯔꯥꯏꯅꯣ ꯑꯣꯟꯊꯣꯔꯛꯇꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯁꯦꯃ꯭ꯌꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯦꯜꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯟꯇꯔꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯂꯤꯁ ꯑꯃ ꯄꯥꯏꯔꯤ ꯃꯁꯤꯒꯤ ꯂꯤꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯦꯛꯁꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯃ꯭ꯌꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇ ꯆꯂꯥꯏꯕꯤꯅꯕ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯍꯨꯝ ꯑꯗꯨ ꯀꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯍꯨꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯂꯦꯛꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯦꯃ꯭ꯌꯨꯔ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯔꯠꯅꯔ ꯑꯝꯇ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯗꯒꯤ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯈꯨꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛ ꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯅꯥꯏꯄꯔ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯅꯥꯏꯄꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯥꯔꯠꯅꯔ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯥꯔꯠꯅꯔ ꯑꯃꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯁꯦꯃꯤꯌꯣꯔꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯈꯨꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯈꯤ ꯃꯗꯨꯒꯤ ꯗꯤꯃꯤꯇ꯭ꯔꯤꯁꯨ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯍꯥꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯀ꯭ꯔꯤꯁꯇꯣꯐꯔꯁꯨ ꯂꯥꯛꯏ ꯀ꯭ꯔꯤꯁꯇꯣꯐꯔ ꯑꯃꯁꯨꯡ ꯁꯦꯃꯤꯌꯣꯔꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯃꯤꯇꯤꯡ ꯇꯧꯔꯝꯕꯅꯤ ꯁꯦꯃꯤꯌꯣꯔꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪꯒꯤ ꯕꯣꯁ ꯑꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯅꯨꯄꯥ ꯑꯁꯤ ꯑꯦꯂꯦꯛꯁꯤꯒ ꯍꯥꯟꯅ ꯄꯥꯔꯠꯅꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯅꯪ ꯃꯤ ꯑꯃꯒ ꯍꯥꯟꯅ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯃꯤꯌꯣꯔꯒꯤ ꯃꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯦꯛꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯜꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯂꯦꯛꯁꯤꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯗꯤꯃꯤꯇ꯭ꯔꯤꯗꯤ ꯄꯤꯌꯥꯅꯣ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯛꯆꯕ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯤꯀꯤ ꯊꯤ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯃꯤꯇ꯭ꯔꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅꯗꯤ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯄꯤꯕ ꯔꯦꯁꯄꯦꯛ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯄꯤꯕ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯃꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯆꯩꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯖꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯂꯦꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯇꯣꯐꯔ ꯍꯥꯠꯅꯕ ꯊꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯈꯣꯏꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯁꯦꯟ ꯇꯧꯔꯛꯏ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯀ꯭ꯔꯦꯕꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯤꯜꯗꯤꯡꯗ ꯀꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛꯀꯤ ID ꯑꯁꯤ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯁꯔꯒꯦꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯣꯔꯦꯅꯔꯕꯨ ꯀꯧꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯁꯨ ꯀ꯭ꯔꯦꯕꯟꯕꯨ ꯍꯥꯠꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯔꯦꯅꯔꯕꯨ ꯀꯧꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯐꯣꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯖꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁꯦꯃꯤꯌꯣꯔꯕꯨ ꯍꯥꯠꯈꯤꯕꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯖꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯟ ꯑꯃ ꯂꯥꯛꯈꯤ ꯋꯥꯔꯗꯟ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯦꯀꯦꯟ 3 ꯃꯁꯤꯡ ꯊꯤ ꯃꯍꯥꯛꯁꯨ ꯁꯛꯇꯤ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯀꯦꯟ 3 ꯑꯁꯤꯗ ꯃꯤ ꯑꯃꯕꯨ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯁꯦꯀꯦꯟ 3 ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯁꯨ ꯉꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯔꯦꯕꯟꯁꯨ ꯁꯍꯔ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯕꯔꯊꯗꯦ ꯋꯤꯁ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯔꯊꯗꯦ ꯑꯗꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯛꯁꯤꯗꯣ ꯑꯃ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯥꯛꯈꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯣꯏꯅꯔꯨꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯂꯣꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯕꯟꯁꯨ ꯃꯅꯨꯡꯗ ꯆꯪꯈꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯅꯤ ꯑꯗꯨꯒ ꯕꯕꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯝꯕꯅꯤ ꯑꯩ ꯑꯁꯤ ꯃꯤꯀꯤ ꯊꯤ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ
Nang echo gele minatri basi migal wena basi tan bagira kibe rahadun hare madu ginate babagi thabagase pound wini haduna Kraven harake tanjadun mapal so makoi party to join to hadun changke madugidi mapadun harakli basi mamang thaki wari singa si roina kofona duna ekhoi nuksin sanana leminara si hadun harake tawdo machana pa hanaduna de mahak wapamado yadi yaningde adubu yaning masake makoi su yu thakba ya thaklaba matungda manau no padu mayum thilake Manau no paduna phamungda suru ngang tun hare nangna mafam masira sahi khudingi ai ki wadu da lagli bai maram masi nangna ai bu hunto umdun sakhi bai damta nangna nungai te bai damta lagli banatra adu tar gadi pare aina namunga pirapni haidun hare manau no padu so wafam to haram dura tongkre madi mayam baduna ai bunga piu haiduna mahso sobal da tumna leba matamadara yum masaktagi kaliguba makhol khara tarakhi makol se mathakta nupa nupi maga intimate oibagi makol ni maram badra mahak ta bangam dabadagi habidi mahak ki hearing power si yamna wangmani na mapam madudagi tholaktuna mahak pakta lokal longna tumna leikhi nolapum matamda mahsu manau no pagi manakta mahaki kaadu changpa matamda manau no padu lemde mapam maduda pungchai chaiduna lemi pamungaduda isu taaduna lemi mongdu urupum matamda mahana tonglaw dudagi yingtholupu matamda manau no padu kanaguma misakhara nakkin neptokduna pudura satpai mongdu urupum matamda building amadagi amada chongduna ma makha kumtharakhi maana gari do asamasam tanarakpu matamaduna Kinaptari missing aduna Kraven bu okay makosu gari kana thawi asamasum gari kana thokpatagi Kraven chum makoi gari duda songchenduna makoi gari dugi class du thuaina honaki tawadabu bulletproof waramana thuai bungam khide gari du asamasum thokpatagi Kraven da gari dugi thong adu phakkai tawi madagiri nomoi maru kapthore amasum gari du hai dun thokpatagi Kraven su gari du ta hawi madurigi gari du kana thoduna port amada pole port aduda helicopter ama Mark Malone Pado, Gaidun Leremy, Malone Pado, helicopter to the Haptalatuna, Pudu Chakit the woman Tamaduda, Mahamadura, Kraven Chenselactuna, helicopter to the Langamlang Chili, Amazon helicopter to Yandule, Madigi Mahamadula, Bayoda, Lang to Punchandra Tamatanjaduda, no make up with the Mark, Lord Pataki, Madigi helicopter to so long to the Natrotuna, Pivum Matam to the Mahaso, Lang to Chongchilatuna, helicopter to Botanaki, Adabo. Helicopter to the young Tobani Mahasu, Sing to the Sorcerer Chingun Labumatamuda, Lord Amadama, Yadin Mapam was a thousand Lehowe, Madigi Mahasu, Puncho Solatano Pali Tabitagi, Calipsogi Manatala Pataki, Calipsogi Manatala Pumatam Damakui, security to the Mahaputing Mumatamda, I hung over mini Hadana Coxelatano Waichane, Kadobugino Namapam Silla Lipse, I Kalaga had a cabinet Hadana, Calipson had a key, I in on a part Dimitri Kinaptok Hadnare, Kanana Toribu Hadana Hapumatamada, no passing ado, Turkey Chulpay Amazon. Marking Makala Dark Amata Hadun Hare, Alu Taragadi Masikanano have seen the Tibiro Haduna, Mahana Calypso the Hike, Mother the Calypso of Marki Contacta, Mother Medo Canano have seen the Tiro Hadun Hike, Asumto the Malano Pado Kine Tokyo Degi, Markso, Mapai Manatalake, Mother the Kraven Amazon Mapaga Voice and Abamatamda, Kine Persing Gaduna, Malano Padagi, Kusam, Kotun Tari Haduna, Mana, Kraven the PK, Kraven the Madu Urumatam the Yam sounding by Habido K, Mato Usuna again on the Pado. Haki to Kanano Hadun Hangmamatunda Matuti Hangi Adabo, Makoina, Numini Manunda 20 million Piro Hadun Harakli Hadun Hale, Adu Tapitoko Kain Haduna, Machana Padun Hapumatamada, Pashase, Pibutia Adabo Wasilui, Kaligumbaina Pashazi Pito Tarkadi ASA, Ason Mani Havasi Makoina Kankrani, Aina Sukuina, Sagatuna Lakli Baki, Empire Si Pungai Kaini Hadun Hare, Wahayu Tarpamatam the Machana Padri and the Soning Babdo K, Natana Pagam Tamadu Pavatung the Bright Hapumatamada. Mahabu Hekin talk about Matamada Mahase, Chikrabani. Madudin the Kamdo Kalim no Hadun Hapumatanda, I know a better Sumaduna Doctor in Hadun Hare. Madi the Masana Pado Yam Soki Amazon. No seen a Sada can be Misakapani Hadun Hare. Most of my point to the game of part of Matin Pound, the British Southern Saki, Soma Kadana, Mononupa Dimitri do, Kin a person that Namakuka Kibagi, Marku, antibiotic visa to the Lemi Amazon. Mana, Kin a per to give considered to Sarduna Mahapu Narami, Madura, Kin a Perduna, Mahapu Purami. Madi the Calypso so Magi Canticato Navalai, Magi Canticato Harakli Basi in a party, women say, Omera Osemikawi, Atuka Mahagase, Ankara Ribula Masagi, Monastery of the Lake in Hadunare, Why to Tarpumatanda, Tagachari Hadunare, Atubo, Tagapalari, Amuna Pontokun Hadun and a part so Mapamutri at K, Madagi in a part to Porinum Taraponami, Maramadra, Nanga, Mamona, when I crab Hadunare, the Padre Pachachi, there will be a Hadun Hakivani, Tobutabo, Pumna Masi, Porina Amazon, Alexina Senbalang at Urami. Madi the foreigner to the Pado Hatoke, Amazon pausing as a Alexi to the Tamke, Madigi, Makoi missing at the section of Haduna, Alexin Hike. Madi the Calypsona of Hamzang, Kraven the Lunetamke, Amazon Turkey the Chalohadna Paul PK, Madigi, Turkey Tamna, Kraven Sulaki, Monastery to the Mohana, upon Mother Pojan Dutch Dana,
ꯃꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯃꯤꯁ ꯑꯣꯖꯤꯃꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀ꯭ꯔꯦꯕꯟ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯉꯥꯜ ꯑꯗꯨ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯆꯤꯡꯗꯒꯤ ꯎꯈꯤ ꯑꯃꯁꯨꯡ ꯆꯤꯡꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ RPG ꯑꯃ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯀꯤꯗꯅꯦꯄꯔ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯥꯟꯗꯨꯅ ꯊꯝꯃꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯅꯅꯥꯎꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯕꯟ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯑꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯦꯕꯟꯅ RPG ꯑꯗꯨ ꯀꯥꯞꯂꯛꯂꯤ ꯍꯥꯏꯕꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛ ꯆꯣꯡꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤ ꯇꯧꯕꯇꯕꯨ ꯑꯃꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯃꯁꯨꯡ ꯀ꯭ꯔꯦꯕꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯁꯥꯗꯨ ꯃꯉꯣꯟꯗ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩ ꯅꯨꯡ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯈꯤ ꯅꯨꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯃꯁꯨꯡ ꯀ꯭ꯔꯦꯕꯟ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯗꯨꯗ ꯐꯣꯔꯦꯅꯔꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕꯁꯤ ꯀ꯭ꯔꯦꯕꯟꯅ ꯄꯨꯔꯛꯈꯤꯕ ꯄꯣꯏꯖꯟ ꯗꯥꯔꯠ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯏꯖꯟ ꯗꯥꯔꯠ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀ꯭ꯔꯦꯕꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯗꯤꯃꯤꯇ꯭ꯔꯤꯕꯨ ꯑꯦꯂꯦꯛꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯗꯥꯝꯅ ꯆꯠꯄ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯅꯄꯥꯅ ꯑꯩꯕꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯅꯄꯥꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯤ ꯇꯧꯔꯣꯏ ꯅꯪꯗꯤ ꯂꯣꯟꯅꯕꯤꯒꯤ ꯃꯆꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯗꯨꯅ ꯅꯪꯒꯤꯗꯃꯛꯇ 20 ꯃꯤꯂꯤꯌꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯐꯥꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯌꯥꯝꯕ ꯂꯩꯔꯝꯗꯕꯗꯒꯤ ꯅꯪꯕꯨ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯁꯔꯒꯦꯕꯨ ꯅꯪꯅ ꯐꯥꯔꯤꯕꯅ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯑꯦꯂꯦꯛꯁꯤꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯗꯤꯃꯤꯇ꯭ꯔꯤꯗ ꯎꯠꯂꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯁꯤ ꯍꯟꯇꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯕꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯍꯟꯇꯔ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯈꯪꯅꯗꯕꯒꯤꯅꯤ ꯃꯗꯨ ꯗꯤꯃꯤꯇ꯭ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯟꯇꯔ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯍꯟꯅꯕꯒꯤ ꯁꯨꯝꯅꯇꯒꯤ ꯃꯤꯡꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯂꯨꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯦꯛꯁꯤꯟ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕꯗ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯂꯩꯔꯤ ꯃꯗꯨꯒꯤ ꯂꯤꯁ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯡ ꯑꯁꯤ ꯌꯥꯎꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯕ ꯌꯥꯎꯗꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯄ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟ ꯇꯔꯀꯤꯗꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯜꯕꯤꯟꯒꯤ ꯕꯣꯗꯤ ꯑꯗꯨ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯀꯦꯜꯕꯤꯟ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯇꯧꯕꯇꯕꯨ ꯀꯦꯜꯕꯤꯟꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯨꯗ ꯍꯥꯠꯇꯣꯛꯈꯤ ꯀꯦꯜꯕꯤꯟ ꯁꯤꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯍꯧꯗꯨꯅ ꯃꯍꯥꯛꯅ ꯀꯂꯤꯞꯁꯣꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐ꯭ꯔꯦꯝ ꯇꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯀꯣꯠ ꯏꯜꯂ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯂꯤꯞꯁꯣꯁꯨ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯅꯤꯡꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯥꯎ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯈꯥꯎ ꯑꯁꯤ ꯀꯣꯟꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯂꯦꯟ ꯇꯣꯡꯂꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯎ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯩ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤ ꯉꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯂꯦꯛꯁꯤꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯕ ꯍꯤꯗꯥꯛꯅꯤ ꯃꯁꯤꯅ ꯑꯩꯕꯨ ꯍꯤꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯕꯥꯏꯑꯣꯀꯦꯃꯤꯁ ꯑꯃ ꯊꯦꯡꯅꯩ ꯑꯩ ꯑꯁꯤ ꯃꯤꯀꯤ ꯊꯤꯑꯣꯏꯅ ꯌꯥꯝꯅ ꯁꯣꯟꯅ ꯂꯩꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯈꯤ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯑꯗꯨ ꯇꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯔꯥꯏꯅꯣ ꯑꯣꯟꯈꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯎꯟꯁꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯥꯏꯅꯣ ꯑꯃꯒꯨꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯂꯦꯛꯁꯤꯁꯨ ꯔꯥꯏꯅꯣ ꯑꯣꯜꯂꯛꯈꯤ ꯔꯥꯏꯅꯣ ꯑꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯑꯃ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯩꯅ ꯂꯧꯁꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯗ ꯁꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯂꯨꯇꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯃꯤꯇ꯭ꯔꯤꯁꯨ ꯅ꯭ꯌꯨ ꯌꯣꯔꯛ ꯆꯠꯇꯨꯅ ꯃꯍꯥꯛ ꯀꯜꯂꯒꯦ ꯍꯥꯏꯕꯁꯤ ꯈꯟꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯄꯥꯅ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯂꯧꯅꯨꯝ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯂꯨꯇꯔꯛꯄ ꯃꯇꯝꯗ ꯑꯦꯂꯦꯛꯁꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯅꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯝꯇ ꯀꯟꯇꯦꯛ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯦꯜꯕꯤꯟ ꯍꯤꯡꯉꯤ ꯍꯥꯏꯕꯁꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯐꯣꯔꯦꯅꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔꯁꯨ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯄꯅꯤ ꯇꯧꯕꯇꯕꯨ ꯑꯦꯂꯦꯛꯁꯤꯅ ꯃꯁꯤꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯔꯦꯅꯔ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯀꯂꯤꯞꯁꯣꯁꯨ ꯁꯥꯏꯕꯦꯔꯤꯌꯥꯗ ꯂꯥꯛꯈꯤ ꯁꯥꯏꯕꯦꯔꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯕꯟꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤ ꯀꯅꯥꯒꯤ ꯖꯒꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯟꯆꯨꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯁꯥꯗꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯕꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯤꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯩꯂꯥꯡ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯦꯕꯟꯒ ꯅꯝꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯖꯒꯥꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯕꯟꯅ ꯀꯩ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯦꯕꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯀꯩ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯤꯁꯛ ꯄꯤꯛꯅ ꯑꯩꯒ ꯂꯣꯏꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ
ꯃꯥꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯃꯥꯁꯨ ꯁꯗꯥꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯦꯂꯤꯞꯁꯣꯅ ꯅꯪ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯉꯥꯎꯕ ꯃꯤꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯂꯦꯛꯁꯤ ꯑꯃꯁꯨꯡ ꯐꯣꯔꯦꯅꯔ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯂꯦꯛꯁꯤꯅ ꯐꯣꯔꯦꯅꯔꯗ ꯍꯪꯂꯤꯕ ꯑꯁꯤ ꯅꯪꯅ ꯀ꯭ꯔꯦꯕꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀ꯭ꯔꯦꯕꯟꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯕꯨ ꯕꯥꯔ ꯑꯃꯗ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯒꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯍꯩꯔꯕ ꯁꯗꯥꯟꯕ ꯍꯟꯇꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯗꯤꯃꯤꯇ꯭ꯔꯤ ꯊꯤꯔꯤꯕꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯑꯩꯒ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐꯣꯔꯦꯅꯔ ꯑꯗꯨꯅ ꯔꯣꯁꯃꯦꯔꯤꯒꯤ ꯕꯤꯟꯁ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕ ꯄꯣꯏꯖꯟ ꯗꯥꯔꯠ ꯑꯗꯨꯗ ꯃꯁꯤꯒꯤ ꯔꯣꯁꯃꯦꯔꯤꯒꯤ ꯍꯨ ꯑꯁꯤ ꯌꯥꯎꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤ ꯑꯈꯟꯅꯕ ꯄꯥꯝꯕꯤꯅꯤ ꯁꯣꯝꯅꯗꯒꯤ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯃꯐꯝ ꯑꯃꯈꯛꯇꯗ ꯐꯪꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯕꯟꯕꯨ ꯊꯤꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯂꯤꯞꯁꯣꯁꯨ ꯀ꯭ꯔꯦꯕꯟꯒꯤ ꯂꯦꯞ ꯑꯗꯨꯗ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯁꯨꯡ ꯍꯨꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯁꯣꯏ ꯑꯃ ꯎꯔꯨꯕꯗꯒꯤ ꯁꯣꯏ ꯑꯗꯨ ꯅꯝꯂꯨꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯂꯛꯈꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯀꯥꯞꯀꯗꯧꯕ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯄꯥꯏꯕꯗꯨꯗ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯦꯟ ꯀꯥꯞꯄ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯦꯕꯟꯗ ꯍꯥꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯂꯤꯞꯁꯣꯁꯨ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯔꯣꯁꯃꯦꯔꯤ ꯕꯤꯟꯁ ꯎꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯕꯨꯁꯨ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯕꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯡꯊꯛꯇ ꯀꯦꯂꯤꯞꯁꯣꯅ ꯃꯉꯣꯟꯗ ꯄꯤꯊꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯣ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯃꯥꯏꯕꯤ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯦꯕꯟꯅ ꯀꯦꯂꯤꯞꯁꯣꯗ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯕꯣꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯦꯂꯤꯞꯁꯣꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯂꯤꯞꯁꯣꯅ ꯅꯪꯅ ꯃꯤ ꯍꯥꯠꯄ ꯈꯣꯠꯄ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯃꯤ ꯍꯥꯠꯂꯤꯕꯁꯤ ꯐꯠꯇꯕ ꯃꯤ ꯈꯛꯇ ꯍꯥꯠꯂꯤꯕꯅꯤ ꯑꯩꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯍꯟꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯇꯥꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯇꯥꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯗꯤ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯂꯤꯞꯁꯣꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯗꯁꯥ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯦꯛꯁꯤ ꯑꯃꯁꯨꯡ ꯐꯣꯔꯦꯅꯔꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯏꯕꯦꯔꯤꯌꯥꯗ ꯂꯥꯛꯈꯤ ꯁꯥꯏꯕꯦꯔꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯣꯡꯃꯩ ꯃꯔꯨꯗꯤ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯅ꯭ꯌꯨꯔꯣꯇꯣꯛꯁꯤꯟ ꯀꯧꯏ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ MI6ꯅ ꯁꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯁꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯥꯁꯤꯡ ꯑꯁꯤ ꯂꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯂꯦꯛꯁꯤꯅ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯌꯦꯡꯍꯜꯂꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯦꯛꯁꯤꯅ ꯐꯣꯔꯦꯅꯔꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯚꯤꯟꯒꯤ ꯐꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯐꯣꯟ ꯑꯁꯤ ꯃꯅꯥꯎꯅꯨꯄꯥꯗ ꯄꯤꯕ ꯅꯝꯕꯔꯅꯤ ꯇꯧꯕꯇꯕꯨ ꯃꯅꯥꯎꯅꯨꯄꯥꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯑꯦꯂꯦꯛꯁꯤꯅ ꯄꯥꯏꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯍꯤꯡꯉꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯦꯗꯅ ꯃꯗꯨꯗ ꯀ꯭ꯔꯦꯕꯟꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯅꯪꯁꯨ ꯅꯄꯥꯕꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯅꯄꯥꯕꯨ ꯅꯨꯡꯁꯤꯗꯦ ꯑꯩꯗꯤ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯒꯤꯗꯤ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯎꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯔꯦꯕꯟ ꯐꯣꯟ ꯊꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯔꯦꯕꯟ ꯑꯃꯁꯨꯡ ꯑꯦꯂꯦꯛꯁꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯄ ꯇꯥꯈꯤ ꯑꯦꯂꯦꯛꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯖꯪꯒꯜꯗ ꯀꯣꯏꯆꯥꯏ ꯆꯥꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀ꯭ꯔꯦꯕꯟꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯀ꯭ꯔꯦꯕꯟꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯁꯥꯗꯥꯟꯕ ꯆꯠꯄ ꯍꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀ꯭ꯔꯦꯕꯟꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯥꯡꯊꯥꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯂꯥꯡꯊꯥꯛꯇꯨꯅ ꯑꯦꯂꯦꯛꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯍꯥꯠꯇꯣꯛꯈꯤ ꯁꯨꯝ ꯍꯥꯠꯇꯣꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔꯅ ꯃꯉꯣꯟꯗ ꯄꯣꯏꯖꯟ ꯗꯥꯔꯠ ꯑꯃ ꯀꯥꯞꯄꯛꯈꯤ ꯄꯣꯏꯖꯟ ꯗꯥꯔꯠ ꯑꯗꯨ ꯍꯦꯛ ꯀꯥꯞꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯦꯂꯨꯁꯤꯅꯦꯁꯟ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔ ꯉꯥꯛꯇ ꯉꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯄꯣꯏꯖꯟ ꯗꯥꯔꯠ ꯑꯅꯤ ꯑꯃꯨꯛꯀꯁꯨ ꯀꯥꯞꯁꯤꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯀ꯭ꯔꯦꯕꯟ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯐꯣꯔꯦꯅꯔꯅ ꯅꯪ ꯍꯥꯠꯄꯁꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯤꯗꯣꯔꯦꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯀ꯭ꯔꯦꯕꯟꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯂꯤꯞꯁꯣ ꯂꯥꯛꯇꯨꯅ ꯐꯣꯔꯦꯅꯔꯒꯤ ꯃꯀꯣꯛꯇ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯐꯣꯔꯦꯅꯔ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯉꯁꯥꯏꯒꯤ ꯈꯥꯎ ꯃꯆꯥꯗꯨꯗ ꯍꯤꯗꯥꯛ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯕꯣꯛꯅ ꯁꯥꯈꯤꯕ ꯍꯤꯗꯥꯛꯇꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯀ꯭ꯔꯦꯕꯟꯗ ꯄꯤꯊꯛꯂꯗꯨꯅ ꯀ꯭ꯔꯦꯕꯟꯅ ꯑꯃꯨꯛ ꯅꯥꯕ ꯐꯔꯛꯈꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯤꯀ꯭ꯔꯦꯠ ꯑꯁꯤ ꯅꯉꯣꯟꯗ ꯊꯥꯗꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯦꯕꯟꯗ ꯍꯥꯏꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯍꯤꯗꯥꯛ ꯑꯁꯤ ꯀꯂꯤꯞꯁꯣꯁꯨ ꯁꯥꯕ ꯍꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯦꯂꯦꯛꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀ꯭ꯔꯦꯕꯟ ꯑꯁꯤ ꯐꯣꯔꯦꯅꯔ ꯑꯗꯨꯅ ꯍꯥꯠꯂꯕꯗꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯀ꯭ꯔꯦꯕꯟ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯦꯂꯦꯛꯁꯤꯗ ꯇꯝꯕ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯂꯦꯛꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ
Mawang thakta thingnakiba sandang kya marum thomjalaktuna makoi garidubu thomdatke. Madugidi Alexisu mahakki hidaga adu lothuladuna mak Rhino walakki. Rhino walakku matawduna mafam aduda Kravensu laktuna Rhino makoini yamna kanna phunakki. Asamusum phunrakpa matamda ahanbadadi Rhino na mahakpu yamna lakshirame. Tawdabu sandang singaduna Kraven gi mating panglagi matagum mafam adura thomjalakki amasung Rhino makoila chape nekhareduna Rhino bu hatkhi. Tanjadra mafam adura Dimitrina Rhino bu nomina kaptun haikatabu tanjadda nangna mi hakadab nati haiduna mayambaduna nomoidu lokhi amasung mafam adura Kraven Rhino da hanglibasi nangoda tharakliba video do kana tharaklibno haiduna hangke madda nangi mimangda leina nangna khangriba karigino haiduna hakke masino talibasi mabada tharaklibni habasi khangwa ngamke matawasumna Rhino su siki madudagidi mayamaduga manawna paduga yumda harakhe matawasumna aikoina sen amada Northern Russia bu ubafangi Northern Russia da mapadu mafam aduda sadanduna lotuna lermani tanjaduna mafam aduda Kraven sulaki Kraven laktuna mapada karigino nangna agi identity se Alexi da pitol lebedi haidun hangke madra mapan haraglibasi Alexi harebana pasi agi yanabani adabo ma kaigana thingna ba habisi otholi da polama oibanina nangbu thaba pangkhibani adabo nangna de agi mating pangu agi tabak taw habisi yarudabulina nangi photo se mangon pikhibani adu taragati nanga maga khanarappa taragati mal nangbu haledna madu damatne haidun hare masida Dimitri gi maral kenu haidun hakko matamaduda nana magi paisa pidriba karigino haiduna hakko matamaduda Dimitri di nangi nalawno palina nangna soina kangini habisi khangmaitamukta aina madu tawkhidabni haidun harakki Howjiti nangna nanawno padu kalle maramaduna pumna masi kauthunaduna akwai amu hala family si puna lemina si haidun harakki tawbudabo Kraven dimadu yakide madudagidi Kraven haraklibasi mama thaki matamda aina nangbu halamba yabani adabo nanga se ipanina hakidabni haiduna mahak mafam madu tholakki mafam madu tholakpa matamaduda mafam maduda sawma malaktuna mapada bahatki madugidi chahi amagi matungda manawna pa Dimitri manakta birthday wish tawpina pidamata mayambadu lakhi mayambadu lakpa matamaduda manawna paduna birthday se handakti fajra nithina pantokle haiduna harakki amasung mahakki mapa se kamdawna siribano haiduna hangkhi madudi hunting tawbada sikibani haiduna mayambadu lakhumame madugidi manawna paduna haraklibase aisu New York da jatuna doctor amuka tanabani antudagi ai hakchang ase yamna phaba habidu oile haiduna harakki kamdawna no haiduna harappa matamaduda ai dung law haiduna manawna paduna mayambadu puthore tawbutabu manawna paduli halita sakadu tak onke masina talibasi mahak hauji chameleon oile habisi taki mal haraglibasi matamamada ai vocal si sense tawduna mi amamung sharamani malamaduna ai hakchangda chameleon gi sakti yawbunina ai hauji saksi chameleon dawna sense tawbu ngamle haiduna harakki madugidi mayambaduna nang asuna tawbun haiduna haijakhi tawbutabu mal yakide manawna paduna mangon haraklibasi bhawana siramdai mikubatuda nangidamakta yumda karigumbam thamamani haiduna harakki matawasumna Kraven mayumda laktuna mapal thamlamliba adu karino haiduna yengba matamda jacket ama oiduna lerame madugidi mapal si thidairamliba si nang asi ai chadana te ai mamini aduna aina salama lamita chakadamni ekoi si sangsarda khwadiga phawwa hantar ngaktani malumadana nangso hantar oigidabni haiduna movie si matang asida lokshinke mayamna channel asibanu sibiduna subscribe tawbiramu amasung channel sida comment pibiramu thakachari